ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯚꯥꯏꯀꯤꯡꯒꯤ एपिसोड 51 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯃꯥꯡꯒꯤ एपिसोडꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ एपिसोड 50 ꯗꯒꯤ ꯈꯪꯈ꯭ꯔꯦ एथेलवुल्फꯀ जुडिथꯀꯁꯨ ꯂꯥꯟꯖꯦꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯇꯩ ꯆꯥꯗꯅ ꯂꯩꯈ꯭ꯔꯕꯅꯤ ꯕꯤꯌꯣꯟꯒ ꯍꯥꯞꯗꯨꯜꯒꯁꯨ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯔꯣꯝ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯐ꯭ꯂꯣꯀꯤꯁꯨ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯏꯁꯣꯔꯗ ꯀꯠꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯤ ꯃꯆꯥ ꯑꯃ ꯃꯊꯟꯇ ꯊꯧꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯔꯣꯝꯗ ꯊꯧꯗꯣꯛꯈ꯭ꯔꯕꯅꯤ ꯎꯕꯥ ꯑꯃꯗꯤ ꯑꯥꯏꯕꯔ ꯍꯣꯏꯁꯨ ꯌꯣꯛ ꯀꯧꯕ ꯏꯪꯂꯦꯟꯒꯤ ꯁꯤꯇꯤ ꯑꯃ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯦ ꯋꯦꯁꯦꯛꯁꯅ ꯕꯤꯁꯣꯞ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕ एथेलवुल्फꯄꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ कैटेगट लोमदना लेगरथाना निंगथौ हेरल्बु मागे असेंबा पुमनमक खंगकपदगी फादुना एपिसोड अदु लोइसनखिबनी मदुगी मखा एपिसोड 51 असिगी अहानबा सिन असिदा फ्लोकीगी सिनदगी हौखरे फ्लोकीसी होजिक इसिंग इमाय सिदा माइगै खुदिंग कोइना येंगदुना कांफालगी सरु कोइथि थि अदुबु महांगना अमता उबा फंगद्रे महांगना माकी हिजी होंदबिदा पागलबा इसिंग इयासिगी मयायदा खामदुना अंगावबगी मतौगुम हिसिदा खंकलिबा फिसिदा महाकी सोरना कामदुना सानरी अमुकसु नावजी पाइदुना माइगै खंगना पांथौदा थौदुना लैख्रे मसिदगी सेंसी वेसेक्सता मुक लाख्रे मसिदा बिशोपसी वखल अमग लोइनना खरा साथीबा सक्तम अमग लोइनना थांग अमा पाइखत्तुना ममांगदा सा अमा यानदुना लानगी ट्रेनिंग कन्ना तौदुना लैरि सासी होजिक महांगना मतुप कक्थत्तुना मथिवोंग मरिन पुंचाइ जखाइरि तांजासिदा मागी ओइबा मनाय अमा लाख्ले मनायसिना बिशोपता अइना लाक्चरिबसि अदोमदा अरुबा पाव अमा तंगे हादुना लाक्चबनी अवांगलंगी मिसिंग अदु योक्ता लैरे हाइना अइना तारे मखोइना सिटी दुबुसु खुदुम चनसनख्रे अदुगा मफमदुदा कोलिबा पास्टर दुबुसु याम तमथिबा मिहार अमदा हादख्रे हाइरि पावसि ताबदा बिशोपसु मथवाइ नुंगाइत्रे बिशोपना लानमीसिदा अखोइसु मखोइना तौरिबा अदुगुम मखोइगी मथक्ता तौनबा तौरगदबनी हाइदुना बिशोप असि चटख्रे मसिदगी सिनसि कैटेगटता मुक लागली मसिदा लेगरथासि मफम अमदा याम फिंगना लागली महाकना लागलिबसि निंगथौ हेरल्गी मनाक्तनि लेगरथासु हेरल्बु फाजनदुना थमलिबा मफमसिदा चंगली मसिदा हेरल्सु माना तौजरिबा मरालदुगी निंगथौ अमा ओइजरबसु लेगरथाना फाजनदुना थममली लेगरथाना हेरल्दा नंगना नंगी नराल अदु याजरबरा हाइदुना हंगली हेरल्नसु होय याजरे हाइरि लेगरथाना अदु ओरबदि अइना नंगबु हाटपसि नसाना यारबरा यादरबरा हाइदुना हंगली हेरल्ना अइना खनबददि नंगना आइबु हाटपसि मरम चादबरा हाइना खल्ली हारगली लेगरथाना हेरल्दा इसिंग खरा पिथक्तुना ओ नंगनादि अदुमना खल्लिबरा अइना नंगबु हाटपसि मरम चादे हाइना खल्लिबरा हाइरगली हेरल्ना होय मरम चादे मरमदी अइदि हुजि होंगलबनी हानगी वाखनदु नत्रबनी अइना तौखिबा थबकसिंगदु नुपी अमगी मरमदगी तौखिबनी माना अइबु कैटेगटगी निंगथौ अयु अदु ओरबदि मागा लुहोंगने हाइबदगी अइनासु थबकसिंगदु पांगथोकलुबनी माबु नुंसिबा हेममदगी मफमसिगी निंगथौ ओइनबा अइनासु होटनरुरे अदुबु नंगा अइगदि येंगनबा अमदि नत अइदि माना हाइबदु ngamnaba होटनरुबनी हाइरगली लेगरथाना अदु ngasina नंगी वाखन होंगले हाइसिना करिगिनो हाइदुना हंगले हेरल्ना मदुगी मरमना माना अइंगोंदा हाइखिबसिंगदु मचिन थीबा ओइदा पादबा वा ngakta ओइरमले महाकना अइना नॉर्वेगी निंगथौ ओइबासि करिसु ngaइरमद्रे करिसु नत्रबा सादार मचा अमगा लुहोंगदुना लेरमले लेगरथाना अदु ओरबदि नंगना मखा ताबदि करि तौखरे हाइदुना हंगले हेरल्ना इराइ लाइना अइना महाकपो हातोखरे अदुना महाक सिखरबनिना हौजे अइंगोंदा कैटेगटता लांदादुना मफमसि पाइसनबगी वाखल अमतसु लैत्रे नंगबु नंगी फमसिदगी लौथोकपगी वाखनसु लैत्रे हाइरि लेगरथाना अदु ओरबदि नंग हौजिक मखा ताबा करि वाखनसिंगदि खल्लिबा हाइदुना हंगलगली हेरल्ना अइगी मखा ताबा वाखन हाइबबु कैटेगटका चानबा मरुप ओइदुना लैबदुनी हाइरगली मसिदा लेगरथाना हेरल्दा नोक्सनदुना नंगना हौजिक लैरिबि फिबमदुना साना येंगजौ फिबमदुदा कैटेगटका करमना मरुप ओइगदोरिबनो हाइदुना हंगली लेगरथागी उसितबा वांगांगसिदा हेरल्सु सावरक्तुना हौजिकसु अइ निंगथौ ओइरिबनी लम कयादसु अइगी रूल हौजिकसु चलाइरिबनी हाइरि लेगरथाना मुंगक थेकलक्तुना अइसु कैटेगटकी महारानीनी हाइरगली हेरल्ना मुक्तपथाना अइसु अदोम मफमसिगी रानीने हाबा खंजै अदुगा सिमसु खंगी नाइतोम तारबा महारानी अमने हाबसु नंगी नचा बियोंदी मफमसिदा हलकपदा मतम यामना चंखिगनी अदुना रेंगनगी मचा अतैदुदा नंगना कयामु यामना थाजबा थंबा ngamgadoribani मखोइना नंगोंदा ममा हाटखिबगी लमन सिंगनिंगबगी वाखल अदु हौजिकसु लैरमो हाइना खल्लिबरा अदुगा नंगना मफमसिदा महारानी ओइना लैरिबसि लौथोक्तुना मखोइना निंगथौ ओइनबो होनरकनी हाइरि हेरल्ना मसिदा लेगरथादा फोंदोकलिबसि लेगरथादा लाकदबा खुदोंथीबसिंगसि ngakthokpada माजु सरु याजगे हाइदुना हाइरिबनी लेगरथाना मुक हेरल्दा नंगना अइगी मतेंग पांगे हारबनिना मदुगी महुत्ती अइंगोंदगी नंग करी पामिबनो हाइदुना हंगली हेरल्ना हौजिक नंगी पुंसीदजु नुपा अमता लैते अइगी पुंसीदजु नुपी अमता लैत्रे अइना हाइरिबा वासी अदोमसु भाप तारमगदरा हाइना खल्ली हारगली मसिदगी लेगरथाना सावरक्तुना मफाइगंदा येपतुना लैबा सोरी अमा सतोरक्तुना निंगथौ हेरल नंगना वाफमदु अइंगोंदा फोंदोकलगा अइना इराइ लाइना नंगी खोया खादा तुगने हाइना खल्लिबरा हाइदुना हेरल्गी मंगकसमदा सोरीसिना नमदुना लैख्रे हेरल्सु उपाय लैतना लेगरथागी मोंगसिदा कीना दुमक येंगदुना लैरि लेगरथाना सावना मखा तारदुना
ꯑꯗꯨꯒ ꯅꯪꯅ ꯑꯩꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤꯕꯨ ꯀꯣꯛꯍꯟꯕ ꯉꯝꯖꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯦꯒꯔꯊꯥꯅ ꯍꯦꯔꯜꯒꯤ ꯈꯪꯒꯥꯎꯁꯤ ꯀꯛꯊꯠꯇꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯑꯁꯤ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯍꯦꯔꯜꯅ ꯂꯦꯒꯔꯊꯥꯗ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯋꯥꯖꯅ ꯍꯪꯂꯤ꯫ ꯂꯦꯒꯔꯊꯥꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯥꯅ ꯇꯧꯒꯗꯕꯁꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯍꯦꯔꯜꯗ ꯏꯟꯇꯤꯃꯦꯠ ꯇꯧꯁꯜꯂꯝꯂꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯦꯔꯜꯁꯨ ꯃꯃꯤꯠꯇ ꯏ ꯀꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯎꯕꯥ ꯍꯣꯏ ꯑꯥꯏꯚꯔ ꯍꯣꯏꯅ ꯂꯩꯔꯤꯕ ꯌꯣꯔꯛ ꯁꯤꯇꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯎꯕꯥꯒ ꯕꯤꯁꯛꯀꯁꯤ ꯑꯥꯏꯚꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯑꯥꯏꯚꯔꯅ ꯊꯝꯕ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯈꯔꯅ ꯃꯌꯥꯝꯕ ꯑꯅꯤꯁꯤꯕꯨ ꯑꯥꯏꯚꯔꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯎꯕꯥꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ ꯍꯥꯏꯔꯤ꯫ ꯃꯁꯥ ꯃꯎ ꯋꯥꯡ ꯆꯥꯎꯔꯕ ꯅꯤꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯎꯕꯥ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯎꯕꯥꯅ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯤꯄꯥꯁꯤꯅ ꯑꯗꯣꯝ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯏ, ꯀꯔꯤ ꯄꯥꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯤ꯫ ꯎꯕꯥꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯏꯅꯥꯎ ꯑꯥꯏꯚꯔꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯂꯝꯕꯤꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯔꯤ꯫ ꯅꯤꯄꯥꯁꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯟꯅ ꯑꯥꯏꯚꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯪꯂꯨꯗꯕ ꯌꯥꯔꯣꯏ, ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯁꯛ ꯈꯤꯇꯪ ꯇꯥꯈꯠꯂꯞꯅ ꯅꯪꯅ ꯀꯩꯁꯨ ꯍꯪꯕ ꯉꯝꯃꯣꯏ, ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯔꯩ ꯐꯥꯎ ꯀꯛꯊꯠꯄ ꯉꯝꯃꯤ, ꯅꯪꯕꯨ ꯄꯥꯡ ꯇꯤꯡꯗꯨꯅ ꯍꯥꯠꯄꯁꯨ ꯉꯝꯃꯤ, ꯑꯗꯨꯅ ꯂꯝꯕꯤꯁꯤ ꯊꯨꯅ ꯊꯥꯗꯣꯛꯎ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯄꯥꯁꯤꯡ ꯑꯁꯤꯅꯁꯨ ꯂꯝꯕꯤꯁꯤ ꯊꯥꯗꯣꯛꯇꯨꯅ ꯎꯕꯥꯒ ꯕꯤꯁꯛꯀꯤꯁꯤ ꯑꯥꯏꯚꯔꯒꯤ ꯃꯅꯥꯛꯇ ꯊꯥꯖꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯥꯏꯚꯔꯁꯤ ꯃꯅꯒꯟꯗ ꯇꯦꯇꯨ ꯈꯔ ꯍꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯕꯤꯁꯛꯀ ꯎꯕꯥꯒꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯃꯌꯥꯝꯕ ꯑꯅꯤꯁꯤꯗ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯂꯣꯏꯅ ꯆꯨꯝꯂꯕ ꯅꯠꯇ꯭ꯔꯥ? ꯉꯁꯤꯗꯤ ꯁꯤꯇꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯇꯝꯖꯔꯤ꯫ ꯎꯕꯥꯅ ꯑꯥꯏꯚꯔꯒꯤ ꯋꯥꯁꯤ ꯏꯇꯥ ꯇꯥꯗꯕꯤꯗ ꯅꯪꯅ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯕꯣꯗꯤꯒꯥꯔꯗ ꯊꯝꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯚꯔꯅ ꯈꯪꯁꯟꯅꯗꯕ ꯁꯥꯗꯨꯅ ꯀꯔꯤ ꯍꯥꯏꯕ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯐꯥꯎꯕ ꯊꯤꯡꯂꯤ, ꯃꯁꯤꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ? ꯅꯪꯅ ꯑꯩꯈꯣꯏꯁꯤ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯟꯗꯤ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦꯗ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯃꯈꯣꯏꯁꯤꯡꯗꯨ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯁꯣꯏꯅꯥꯏꯕ ꯃꯤꯅꯤ, ꯑꯗꯨꯅ ꯕꯣꯗꯤꯒꯥꯔꯗ ꯈꯔꯒꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯋꯥꯐꯝ ꯑꯁꯤ ꯕꯣꯗꯤꯒꯥꯔꯗ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ, ꯅꯪꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯝꯗꯦ, ꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯒꯤ ꯅꯁꯥꯅ ꯁꯥꯗꯥꯔꯅꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯚꯔꯅ ꯃꯉꯣꯟꯗ ꯇꯦꯇꯨ ꯍꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯔꯥꯟꯕꯅꯤ, ꯑꯩꯅ ꯑꯗꯨꯝꯅ ꯀꯔꯝꯅ ꯈꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯅꯪꯅ ꯈꯟꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ, ꯃꯔꯝꯗꯤ ꯅꯪ ꯃꯐꯝꯁꯤꯒꯤ ꯁꯔꯗꯥꯔ ꯑꯃ ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯃꯛ ꯃꯐꯝꯁꯤꯒꯤ ꯁꯔꯗꯥꯔꯅꯤ, ꯕꯕꯥꯅꯁꯨ ꯃꯁꯤꯕꯨ ꯄꯥꯝꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯁꯛꯅ ꯑꯥꯏꯚꯔ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯜꯂꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯏꯟꯗꯕ ꯇꯧꯒꯅꯨ ꯍꯥꯏꯔꯤ꯫ ꯑꯥꯏꯚꯔꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯑꯆꯨꯝꯕꯅꯤ ꯕꯤꯁꯛ, ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯤꯃꯁꯨ ꯈꯪꯖꯜꯂꯨ, ꯅꯈꯣꯏꯅꯤꯒ ꯃꯥꯟꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗꯗꯤ ꯑꯋꯥꯕ ꯊꯕꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯩꯅ ꯑꯩꯒꯤ ꯍꯛ ꯐꯪꯖꯅꯕ ꯍꯣꯠꯅꯕꯗꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯐꯪꯕ ꯋꯥꯒꯅꯤ꯫ ꯇꯁꯦꯡꯅ ꯑꯩꯁꯨ ꯅꯣꯏꯒ ꯃꯥꯟꯅꯅ ꯂꯩꯕꯗꯤ ꯄꯥꯝꯂꯤꯕꯅꯤ, ꯃꯗꯨ ꯉꯝꯅꯕꯒꯤꯗꯃꯛ ꯅꯈꯣꯏꯗꯒꯤ ꯑꯍꯦꯟꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ, ꯑꯩꯅ ꯑꯍꯦꯟꯕ ꯊꯕꯛꯁꯤꯡ ꯇꯧꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯅꯥꯏꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯀꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯑꯥꯏꯚꯔ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ, ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯍꯟꯊꯅ ꯌꯦꯡꯕꯁꯨ ꯂꯩꯇꯦ, ꯅꯪꯅ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯜꯂꯨꯕꯁꯨ ꯇꯧꯗꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯁꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯅꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯋꯥꯈꯟꯗꯨꯁꯨ ꯂꯩꯒꯅꯨ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯎꯕꯥꯅ ꯑꯥꯏꯚꯔꯗ ꯏꯪꯂꯦꯟꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯒꯤ ꯇꯤꯝ ꯑꯃ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯍꯧꯈ꯭ꯔꯕꯅꯤ, ꯋꯥꯐꯝꯁꯤ ꯅꯪꯅꯁꯨ ꯍꯥꯟꯅ ꯇꯥꯔꯝꯃꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯝꯃꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯆꯠꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯁꯨ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯇꯦꯇꯨ ꯍꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯒꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥ ꯍꯣꯏ ꯑꯦꯁꯇ꯭ꯔꯣꯏꯗ ꯍꯣꯏꯁꯤ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯂꯦꯒꯔꯊꯥꯗ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯀꯔꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯤ, ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯕꯛꯁꯤꯡꯁꯤ ꯇꯧꯈꯤꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯌꯥꯝꯁꯤꯁꯨ ꯂꯦꯒꯔꯊꯥꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯍꯦꯔꯜꯅ ꯑꯩꯉꯣꯟꯗ ꯌꯥꯅꯕ ꯑꯃ ꯄꯣꯔꯛꯄ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯃꯗꯨꯗ ꯅꯪꯅ ꯑꯩꯈꯣꯏꯗꯤ ꯃꯤꯍꯥꯠꯄꯁꯤꯡꯒ ꯌꯥꯅꯕ ꯄꯣꯔꯛꯄ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯩꯅ ꯍꯥꯏꯔꯝꯕꯗꯤ ꯃꯥꯒꯤ ꯋꯥꯐꯝꯗꯨ ꯈꯟꯅꯔꯛꯈꯤꯒꯦ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯃꯥꯅ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤ ꯀꯔꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯑꯦꯂꯥꯏꯟꯁ ꯇꯧꯕꯒꯤ ꯋꯥꯐꯝꯅꯤ, ꯑꯗꯨꯒ ꯄ꯭ꯔꯣꯇꯦꯛꯁꯟꯁꯨ ꯇꯧꯅꯕꯒꯤ ꯋꯥꯐꯝꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯑꯩꯈꯣꯏꯗꯒꯤꯗꯤ ꯃꯥꯅ ꯀꯔꯤ ꯄꯥꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤꯅ ꯂꯨꯍꯣꯡꯕꯅꯤ꯫ ꯋꯥꯐꯝꯁꯤꯗ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯅꯣꯛꯇꯨꯅ ꯀꯔꯤ ꯍꯥꯏꯕ ꯂꯨꯍꯣꯡꯕ ꯍꯥꯏꯕ, ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯟꯗꯨꯕꯨ ꯀꯔꯝꯅ ꯈꯜꯂꯛꯂꯤꯕꯅꯣ, ꯍꯥꯟꯅꯅ ꯑꯗꯣꯝꯁꯤ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯗꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯍꯥꯟꯅꯅ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅꯕꯨ ꯋꯥꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯕ ꯉꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯁꯤꯗ ꯊꯝꯕ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯇꯣꯔꯕꯤꯅ ꯑꯃꯨꯛ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯅꯪꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯄꯥꯗꯧꯅ ꯑꯗꯨꯃꯛ ꯂꯩ, ꯃꯔꯛ ꯃꯔꯛꯇꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯦꯅꯥ ꯇꯥꯅ ꯂꯩꯅꯕꯒꯤꯗꯃꯛ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯑꯃꯨꯛ ꯇꯣꯔꯕꯤꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯅꯪ ꯈꯛꯇꯒꯤ ꯋꯥꯈꯟꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯇꯣꯔꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯆꯨꯝꯕ ꯈꯔꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯦꯁꯇ꯭ꯔꯣꯏꯗ, ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯋꯥꯐꯝ ꯑꯁꯤ ꯇꯣꯛꯂꯁꯤ,
ꯑꯩꯉꯣꯟꯗ ꯃꯥꯒ ꯂꯨꯍꯣꯡꯕꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜꯁꯨ ꯑꯃꯠꯇ ꯐꯥꯎꯗꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯒꯨꯝꯕꯁꯤꯅ ꯃꯔꯩ ꯌꯦꯠꯅꯔꯤꯕ ꯑꯁꯤꯗ ꯎꯕꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯃꯥꯏꯒ꯭ꯔꯦꯠꯅ ꯌꯥꯎꯁꯜꯂꯛꯇꯨꯅ ꯂꯦꯒꯔꯊꯥꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯍꯦꯔꯜꯁꯤ ꯑꯗꯣꯝꯅ ꯍꯥꯠꯂꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥꯅ ꯃꯥꯏꯒ꯭ꯔꯦꯠꯇ ꯅꯪꯒꯤ ꯅꯊꯧꯗꯣ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯂꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯁꯨ ꯏꯀꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯂꯦꯒꯔꯊꯥꯅ ꯃꯥꯏꯒ꯭ꯔꯦꯠꯁꯦ ꯅꯨꯡꯁꯤꯗꯦ, ꯃꯔꯝꯗꯤ ꯎꯕꯥꯅ ꯃꯥꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯏꯒ꯭ꯔꯦꯠꯄꯨ ꯃꯅꯤꯡ ꯇꯝꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯂꯦꯒꯔꯊꯥꯅ ꯃꯥꯏꯒ꯭ꯔꯦꯠꯄꯨ ꯇꯥꯊꯤꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯍꯦꯔꯜꯕꯨ ꯍꯥꯠꯇ꯭ꯔꯕꯁꯨ ꯊꯥꯗꯣꯛꯈꯤꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯈꯤꯇꯪ ꯁꯥꯎꯔꯛꯇꯨꯅ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯁꯤ ꯏꯁꯥꯅ ꯐꯤꯔꯦꯞ ꯆꯞ ꯆꯥꯅ ꯂꯦꯞꯆꯕ ꯉꯝꯃꯤ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯁꯥꯎꯅ ꯑꯗꯨꯃꯛ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯌꯦꯡꯗꯨꯅ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯂꯤ, ꯅꯪꯕꯨ ꯊꯥꯒꯠꯂꯤ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯦꯡꯁꯤꯟꯖꯕ ꯋꯥꯈꯜ ꯈꯟꯖꯕ ꯉꯝꯕ ꯃꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯁꯇ꯭ꯔꯣꯏꯗꯁꯤ ꯂꯦꯒꯔꯊꯥꯗ ꯁꯥꯎꯔꯝꯃꯒ ꯆꯥꯅꯕꯁꯤꯡꯁꯤ ꯆꯥꯔꯝꯗꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯦꯒꯔꯊꯥꯁꯨ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕꯁꯤ ꯈꯥꯝꯗꯕꯤꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯁꯇ꯭ꯔꯣꯏꯗꯁꯨ ꯁꯥꯎꯅ ꯑꯗꯨꯃꯛ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯆꯤꯛꯄ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯑꯦꯁꯇ꯭ꯔꯣꯏꯗꯄꯨ ꯇꯨꯡꯂꯣꯝꯗꯒꯤ ꯃꯆꯤꯟ ꯃꯦꯟꯖꯟꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯄꯨ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯐꯥꯗꯨꯅ ꯄꯣꯔꯛꯂꯒ ꯍꯤ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯆꯤꯟꯁꯤ ꯂꯥꯎꯕ ꯉꯝꯗꯅꯕꯒꯤꯗꯃꯛ ꯍꯤ ꯑꯃꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯨꯠ ꯃꯈꯣꯡꯁꯨ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯍꯦꯔꯜꯁꯨ ꯍꯤꯁꯤꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯍꯦꯔꯜ ꯎꯕꯗ ꯑꯦꯁꯇ꯭ꯔꯣꯏꯗꯁꯨ ꯉꯛꯇꯨꯅ ꯌꯦꯡꯉꯒ ꯂꯩꯈ꯭ꯔꯦ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯄꯨ ꯐꯥꯔꯤꯕ ꯃꯤꯁꯤꯡꯁꯤꯁꯨ ꯍꯦꯔꯜꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯁꯤ ꯀꯦꯇꯒꯠꯇꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯦꯒꯔꯊꯥ ꯍꯣꯏ ꯇꯣꯔꯕꯤ ꯍꯣꯏꯁꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯈꯣꯡꯂꯛꯄꯁꯤ ꯇꯥꯔꯦ꯫ ꯃꯈꯣꯏꯅ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯉꯛꯅ ꯂꯩꯔꯤꯉꯩ ꯂꯦꯒꯔꯊꯥꯒꯤ ꯂꯥꯟꯃꯤ ꯈꯔ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯔꯦ꯫ ꯂꯦꯒꯔꯊꯥꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯅꯤꯡꯊꯧ ꯍꯦꯔꯜꯒ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒꯅꯤ꯫ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯃꯤ ꯈꯔ ꯂꯥꯛꯂꯒ ꯅꯤꯡꯊꯧ ꯍꯦꯔꯜꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔꯁꯨ ꯍꯥꯠꯇꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯂꯦꯒꯔꯊꯥꯁꯨ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯑꯦꯁꯇ꯭ꯔꯣꯏꯗꯇꯤ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯥꯟꯃꯤꯁꯤꯅ ꯏꯉꯛ ꯉꯛꯅ ꯑꯦꯁꯇ꯭ꯔꯣꯏꯗꯇꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯎꯗ꯭ꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯒꯔꯊꯥꯁꯨ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯗꯨꯅ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯂꯩꯔꯝꯒꯗꯕ ꯀꯥ ꯑꯁꯤꯗ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯑꯦꯁꯇ꯭ꯔꯣꯏꯗꯇꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗꯦ꯫ ꯉꯁꯥꯏ ꯃꯥꯅ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯆꯩꯈꯩ ꯆꯩꯔꯨꯔꯒ ꯍꯧꯖꯤꯛꯇꯤ ꯑꯦꯁꯇ꯭ꯔꯣꯏꯗꯄꯨ ꯊꯤꯕ ꯐꯪꯗꯕ ꯑꯁꯤꯗ ꯃꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ꯫ ꯁꯣꯝꯗꯅ ꯍꯦꯔꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯤ ꯀꯦꯇꯒꯠꯇꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯁꯇ꯭ꯔꯣꯏꯗꯁꯨ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯍꯤꯁꯤꯗ ꯐꯝꯗꯨꯅ ꯆꯠꯂꯤ꯫ ꯍꯦꯔꯜꯅ ꯑꯦꯁꯇ꯭ꯔꯣꯏꯗꯀꯤ ꯄꯨꯜꯂꯤꯕ ꯃꯈꯨꯠ ꯃꯈꯣꯡ ꯑꯃꯗꯤ ꯃꯆꯤꯟꯁꯤꯡꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯁꯨ ꯍꯦꯔꯜꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯃꯇꯤꯟ ꯁꯤꯠꯆꯜꯂꯛꯂꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯍꯦꯔꯜꯗ ꯑꯩꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯜꯅ ꯇꯞꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯅꯪꯅ ꯀꯥꯟꯅꯕ ꯈꯔ ꯄꯤꯒꯗꯕ ꯂꯩ, ꯑꯗꯨꯒꯤꯅꯤ꯫ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯤꯕ ꯂꯦꯒꯔꯊꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯄꯪꯀꯨꯏ ꯀꯨꯏꯔꯔꯣꯏ꯫ ꯑꯩꯅꯁꯨ ꯀꯦꯇꯒꯠꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤ ꯄꯥꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯈꯜ, ꯑꯩꯒꯤ ꯑꯁꯥꯗꯨ ꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯀꯦꯇꯒꯠꯄꯨ ꯑꯩꯅ ꯄꯥꯏꯁꯟꯗꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯁꯨ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯗꯨꯒꯤꯗꯃꯛ ꯃꯍꯥꯔꯥꯅꯤ ꯑꯃ ꯊꯤꯔꯤꯕꯅꯤ, ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯤꯅꯕ ꯑꯃ ꯊꯤꯔꯤꯕꯅꯤ, ꯑꯗꯨꯒ ꯏꯆꯥꯅꯨꯄा ꯈꯔꯁꯨ ꯄꯣꯛꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯒꯤ ꯋꯥꯐꯝꯁꯤꯗ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯅꯣꯛꯁꯟꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯕꯨ ꯅꯪꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯍꯣꯏ, ꯃꯗꯨꯗ ꯀꯅꯥꯅ ꯊꯤꯡꯒꯗꯣꯏꯅꯣ? ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯍꯦꯔꯜꯗ ꯁꯥꯎꯅ ꯑꯃꯨꯛ ꯌꯦꯡꯉꯛꯂꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯅꯅꯥꯀꯣꯡꯗꯨ ꯁꯦꯡꯅ ꯁꯦꯡꯇꯣꯛꯑꯒ ꯇꯥꯎ꯫ ꯂꯦꯒꯔꯊꯥꯅ ꯑꯩꯕꯨ ꯌꯥꯝ ꯅꯤꯡꯖꯕꯅꯤ, ꯑꯩꯁꯤ ꯃꯍꯥꯛꯀꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯅꯗꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇꯗ ꯑꯩꯒ ꯂꯨꯍꯣꯡꯕꯁꯤ ꯅꯪꯅ ꯌꯥꯔꯣꯏꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅꯁꯨ ꯍꯣꯏ ꯑꯆꯨꯝꯕꯅꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ, ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯑꯩꯅ ꯍꯥꯏꯕꯤꯕꯗꯤ ꯅꯪꯁꯤ ꯑꯩꯒꯤ ꯔꯥꯅꯤ ꯑꯣꯏꯅ ꯂꯩꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯀꯦꯇꯒꯠꯀꯤ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯌꯨ ꯍꯥꯏꯕꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯐꯖꯅ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯥꯏꯕꯔ ꯍꯣꯏꯅ ꯄꯥꯏꯁꯟꯗꯨꯅ ꯂꯩꯔꯕ ꯌꯣꯔꯛ ꯁꯤꯇꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯁꯤꯇꯤ ꯑꯁꯤꯕꯨ ꯈꯔ ꯂꯥꯞꯅ ꯕꯤꯁꯣꯞ ꯍꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯕꯤꯁꯣꯞꯀꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤ ꯑꯃꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯥꯟꯃꯤꯁꯤꯅ ꯕꯤꯁꯣꯞꯇ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯡ ꯂꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯁꯤꯇꯤ ꯑꯁꯤꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯋꯥꯜꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯈ꯭ರೆ, ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯑꯞꯒ꯭ꯔꯦꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯤꯁꯣꯞꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯉꯥꯎꯕ ꯉꯥꯛꯇꯅꯤ, ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯑꯉꯥꯎꯕꯅ ꯇꯧꯕꯒꯨꯝ ꯇꯧꯔꯝꯒꯅꯤ, ꯃꯈꯥ ꯇꯥꯔꯛꯎ ꯍꯥꯏꯔꯤ꯫ ꯂꯥꯟꯃꯤꯁꯤꯅ ꯁꯤꯇꯤ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯗꯤꯐꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛ ꯀꯌꯥ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯩꯇ꯭ꯔꯤ, ꯑꯗꯨꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯦꯇꯦꯛ ꯇꯧꯔꯨꯔꯕꯁꯨ ꯃꯥꯏꯊꯤꯕ ꯌꯥꯕꯒꯤ ꯑꯩꯈꯣꯏꯗ ꯆꯥꯟꯁ ꯋꯥꯡꯉꯤ ꯍꯥꯏꯔꯤ꯫ ꯕꯤꯁꯣꯞꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅꯗꯤ ꯊꯥꯖꯗꯦ, ꯑꯩꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯁꯥ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯕ ꯃꯤꯅꯤ, ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯨꯁꯨ ꯂꯩꯇ꯭ꯔꯤ꯫ ꯑꯩꯅ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯦꯊꯜꯋꯨꯜꯐꯁꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯋꯥꯔꯤꯌꯔꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯦꯊꯜꯅ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯜꯐ꯭ꯔꯦꯗꯇꯤ ꯃꯁꯥꯁꯤ ꯌꯥꯝ ꯀꯟꯅ ꯅꯥꯔꯨꯕꯗꯒꯤ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯗꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯨꯡꯗꯅ ꯑꯦꯊꯜꯒ ꯖꯨꯗꯤꯠ ꯊꯕꯛ ꯇꯧꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫
ꯖꯨꯗꯤꯠꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯦꯊꯜꯅ ꯏꯕꯥꯅꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯋꯥꯔꯤꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯨꯗꯤꯠꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯏꯆꯥ ꯑꯦꯜꯐ꯭ꯔꯦꯗꯁꯤ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕꯒ ꯄꯥꯡꯀꯛ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯑꯗꯨꯃꯛ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯅꯪ ꯇꯧꯔꯤꯕꯁꯤꯡꯁꯤ ꯎꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯊꯜꯁꯨ ꯃꯄꯥꯟꯗ ꯑꯦꯜꯐ꯭ꯔꯦꯗꯀ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯑꯦꯜꯐ꯭ꯔꯦꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯖꯨꯗꯤꯠꯁꯨ ꯆꯦꯟꯊꯣꯛꯇꯨꯅ ꯃꯆꯥ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯦꯊꯜꯅ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯆꯥ ꯑꯦꯜꯐ꯭ꯔꯦꯗꯁꯤ ꯏꯁꯤꯡꯁꯤꯗ ꯀꯨꯝꯊꯗꯨꯅ ꯇꯔꯪ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯕꯨ ꯃꯃꯥ ꯖꯨꯗꯤꯠꯅꯁꯨ ꯎꯗꯨꯅ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯀꯧꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯦꯜꯐ꯭ꯔꯦꯗꯇꯤ ꯇꯥꯕ ꯀꯧꯕ ꯂꯩꯇꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯦꯡꯕ ꯑꯦꯊꯦꯜꯁꯇꯦꯟꯅ ꯂꯝꯖꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯑꯝꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯜꯐ꯭ꯔꯦꯗꯁꯤ ꯏꯁꯤꯡꯁꯤꯗ ꯎꯞꯁꯟꯗꯨꯅ ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯊꯦꯜꯒ ꯖꯨꯗꯤꯠꯀꯁꯨ ꯄꯥꯈꯠꯇꯨꯅ ꯏꯁꯤꯡꯗ ꯎꯞꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯂꯧꯈꯠꯇꯨꯅ ꯀꯪꯐꯥꯟꯗ ꯑꯃꯨꯛ ꯊꯝꯕꯤꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯌꯥꯟ ꯇꯥꯗꯕꯤ ꯂꯩꯕ ꯑꯁꯤꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯖꯨꯗꯤꯠꯇꯤ ꯀꯞꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯪꯗꯅ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯁꯥꯁꯤ ꯅꯣꯡ ꯈꯣꯠꯇꯅ ꯅꯣꯏꯗꯅ ꯇꯧꯕꯗ ꯏꯁꯤꯡ ꯈꯔ ꯑꯣꯊꯣꯔꯛꯇꯨꯅ ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥ ꯃꯃꯥꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯣꯛ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯜꯅ ꯑꯩꯈꯣꯏꯅ ꯌꯣꯛ ꯆꯠꯁꯦ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯋꯥꯡꯂꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝꯗꯨꯗ ꯂꯩꯔꯤ, ꯑꯗꯨꯅ ꯃꯐꯝꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯋꯥꯐꯝꯁꯤꯗ ꯑꯦꯊꯜꯁꯨ ꯉꯛꯇꯨꯅ ꯋꯥꯐꯝꯁꯤꯡꯁꯤ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯕꯕꯥ ꯑꯣꯏꯔꯝꯕ ꯑꯦꯊꯦꯜꯁꯇꯦꯟꯅ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯖꯨꯗꯤꯠꯀ ꯑꯦꯊꯜꯒꯁꯨ ꯃꯆꯥ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯁꯨ ꯃꯥꯒꯤ ꯊꯛꯅꯕ ꯏꯁꯤꯡꯁꯤ ꯌꯥꯝꯁꯜꯂꯛꯇꯕꯗꯒꯤ ꯄꯥꯇ꯭ꯔ ꯑꯁꯤꯗꯒꯤ ꯆꯤꯗꯨꯅ ꯊꯛꯂꯤ꯫ ꯃꯁꯥꯁꯤꯁꯨ ꯍꯧꯖꯤꯛ ꯆꯥꯗ ꯊꯛꯇꯕ ꯀꯨꯏꯁꯜꯂꯛꯄꯗꯒꯤ ꯋꯥꯕꯗ ꯂꯣꯏꯔꯦ꯫ ꯃꯆꯤꯟꯗꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟ ꯂꯣꯟꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯍꯤ ꯃꯆꯥ ꯑꯁꯤ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗ ꯇꯥꯎꯗꯨꯅ ꯑꯅꯛꯄꯗ ꯀꯪꯐꯥꯟ ꯊꯤꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕ ꯀ꯭ꯋꯥꯛ ꯑꯁꯤ ꯍꯤꯁꯤꯗꯒꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯑꯦꯊꯜꯋꯨꯜꯐ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯎꯕꯥꯍꯣꯏꯒ ꯑꯃꯨꯛ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯌꯣꯛ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯕꯤꯁꯣꯞꯅ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯂꯒꯔꯊꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯂꯒꯔꯊꯥꯅ ꯍꯦꯔꯜꯅ ꯑꯦꯁꯇ꯭ꯔꯣꯏꯗꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯏꯁꯤꯡ ꯂꯝꯕꯤꯁꯤꯗ ꯌꯦꯡꯗꯨꯅ ꯇꯣꯔꯕꯤ ꯍꯣꯏꯗ ꯑꯩꯅꯗꯤ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯨꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅꯁꯨ ꯈꯪꯂꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯃꯥ ꯍꯧꯖꯤꯛ ꯀꯦꯔꯦꯒꯠ ꯁꯤꯇꯤ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯄꯥꯝꯂꯤ꯫ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯇꯤ ꯑꯁꯤꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯦꯁꯇ꯭ꯔꯣꯏꯗꯄꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯃꯗꯤ ꯑꯩꯁꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯇꯣꯔꯕꯤꯅ ꯑꯃꯨꯛ ꯑꯦꯁꯇ꯭ꯔꯣꯏꯗꯅꯗꯤ ꯍꯦꯔꯜꯒ ꯄꯨꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯊꯥꯖꯗꯦ ꯍꯥꯏꯔꯤ꯫ ꯁꯣꯝꯗꯁꯨ ꯍꯦꯔꯜ ꯍꯣꯏꯁꯨ ꯀꯦꯔꯦꯒꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯄ ꯑꯁꯤ ꯃꯌꯨꯝ ꯌꯧꯒꯗꯧꯔꯦ꯫ ꯃꯁꯤꯗ ꯍꯦꯔꯜꯅ ꯃꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯗ ꯏꯌꯨꯝ ꯅꯛꯁꯜꯂꯛꯄꯒꯤ ꯃꯅꯝ ꯅꯝꯃꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯁꯨ ꯍꯦꯔꯜꯗ ꯈꯥꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯔꯜꯁꯨ ꯑꯦꯁꯇ꯭ꯔꯣꯏꯗꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯅꯕ ꯈꯔ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯍꯦꯔꯜꯅ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯅꯪ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯨꯅ ꯍꯦꯔꯜꯗ ꯈꯥꯅ ꯑꯗꯨꯃꯛ ꯌꯦꯡꯉꯛꯂꯤ꯫ ꯍꯦꯔꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯁꯨ ꯈꯪꯏ ꯅꯪꯅ ꯑꯩꯒꯤ ꯁꯛꯁꯤ ꯌꯦꯡꯕꯗ ꯑꯄꯥꯝꯕ ꯐꯥꯎꯗꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯁꯤꯃꯁꯨ ꯊꯥꯖꯩ ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯗꯣꯔꯛꯇꯨꯅ ꯑꯩꯒ ꯅꯪꯒ ꯂꯨꯍꯣꯡꯕ ꯑꯁꯤ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯅ ꯑꯩꯒ ꯅꯪꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯔꯥꯟꯕ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯃꯣꯡ ꯏꯍꯥ ꯍꯥꯗꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯕ ꯌꯥꯏ꯫ ꯑꯩꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯅꯨꯄꯤ ꯑꯃꯗꯤ ꯔꯣꯃꯥꯟꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯗꯥꯎ ꯍꯥꯏꯐꯦꯠ ꯌꯥꯗꯕ ꯂꯥꯏꯕꯛꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯣꯏꯕꯗꯒꯤ ꯅꯪꯁꯤ ꯑꯩꯒꯤ ꯑꯣꯏꯌꯣ ꯍꯥꯏꯅ ꯇꯝꯂꯝꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯕꯨ ꯏꯁꯣꯔꯅ ꯄꯥꯝꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯩꯅ ꯅꯍꯥꯟꯈꯩ ꯗꯥꯎ ꯌꯥꯗ꯭ꯔꯤꯕꯗꯨ ꯅꯪꯒ ꯊꯦꯡꯅꯔꯝꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯪꯁꯤ ꯑꯩꯒꯤ ꯑꯣꯏꯌꯣ ꯍꯥꯏꯅ ꯇꯝꯗꯨꯅ ꯏꯁꯣꯔꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯦꯔꯜꯅ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯆꯥꯅꯕꯁꯤꯡꯁꯤ ꯅꯝꯗꯅ ꯄꯤꯁꯟꯈ꯭ꯔꯦ꯫ ꯑꯦꯁꯇ꯭ꯔꯣꯏꯗꯁꯨ ꯃꯁꯤꯕꯨ ꯄꯥꯏꯗꯨꯅ ꯍꯦꯔꯜꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤ ꯑꯅꯤꯈꯛ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯕꯤꯁꯣꯞ ꯍꯦꯒꯃꯨꯟꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯇꯦꯟꯗꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯕꯤꯁꯣꯞꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯗꯥꯏꯗ ꯂꯦꯞꯂꯣ ꯍꯥꯏꯗꯨꯅ ꯁꯒꯣꯜꯁꯤꯡ ꯑꯁꯤ ꯈꯥꯝꯃꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯈꯤꯇꯪ ꯆꯥꯎꯕ ꯂꯥꯟꯃꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯁꯒꯣꯜꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯎ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯟꯈ꯭ꯔꯦ꯫ ꯕꯤꯁꯣꯞꯀꯤ ꯂꯥꯟꯃꯤ ꯑꯁꯤꯅ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤꯁꯤꯅ ꯑꯩꯈꯣꯏ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯤ, ꯑꯩꯈꯣꯏ ꯅꯤꯡꯊꯧꯒ ꯄꯨꯟꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯁꯣꯞꯀꯤ ꯂꯥꯟꯃꯤꯁꯤꯅ ꯀꯔꯤ ꯍꯥꯏꯕ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒ ꯂꯥꯛꯑꯦ ꯍꯥꯏꯕ? ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤꯁꯤꯅ ꯍꯣꯏ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯇꯨꯡꯗ ꯂꯥꯛꯍꯧꯔꯤ, ꯏꯕꯥꯅꯤ ꯍꯥꯟꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯁꯣꯞꯀꯤ ꯂꯥꯟꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯦꯊꯜꯋꯨꯜꯐ ꯍꯜꯂꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦ꯫ ꯑꯗꯣꯝꯒ ꯎꯅꯖꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫
ꯑꯩꯈꯣꯏꯕꯨ ꯂꯨꯆꯤꯡꯂꯤꯕ ꯕꯤꯁꯣꯞꯅꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯊꯧ ꯑꯦꯊꯦꯜꯋꯨꯜꯐꯄꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯂꯦꯡꯒꯣꯟꯅꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯕꯤꯁꯣꯞꯅ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯕꯤꯁꯣꯞꯅꯁꯨ ꯑꯦꯊꯦꯜ ꯍꯣꯏꯕꯨ ꯉꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯑꯦꯊꯦꯜꯗ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯕꯥꯔ ꯑꯃ ꯎꯠꯇꯨꯅ ꯈꯣꯏꯔꯝꯂꯤ꯫ ꯑꯦꯊꯦꯜꯅꯁꯨ ꯕꯤꯁꯣꯞꯄꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯉꯁꯤ ꯅꯪꯒ ꯎꯅꯕꯁꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦ꯫ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯈ꯭ꯔꯦ꯫ ꯅꯪꯗꯤ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯑꯃꯁꯨꯅꯦ ꯍꯥꯏ, ꯑꯗꯨꯒ ꯃꯃꯤꯡ ꯂꯩꯔꯕ ꯄꯥꯁꯇꯔ ꯑꯃꯁꯨꯅꯦ ꯍꯥꯏ꯫ ꯑꯩꯁꯨ ꯅꯪꯒꯨꯝꯕ ꯃꯤꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯅ ꯃꯈꯥ ꯇꯥꯗꯨꯅ ꯖꯨꯗꯤꯠꯀꯁꯨ ꯕꯤꯁꯣꯞꯀ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯈ꯭ꯔꯦ꯫ ꯕꯤꯁꯣꯞꯅ ꯖꯨꯗꯤꯠꯇꯁꯨ ꯕꯦꯕꯥꯔ ꯎꯠꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯆꯠꯅ ꯕꯤꯁꯣꯞꯅ ꯖꯨꯗꯤꯠꯇ ꯑꯗꯣꯝꯁꯨ ꯃꯐꯝꯁꯤꯗ ꯏꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯔꯛꯇꯨꯅ ꯂꯥꯛꯄꯤꯕꯁꯤ ꯎꯕꯗ ꯑꯩꯅ ꯊꯧꯅꯥ ꯐꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯖꯨꯗꯤꯠꯅ ꯑꯩꯗꯤ ꯊꯧꯅꯥ ꯀꯩꯁꯨ ꯂꯩꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯏꯆꯥꯒꯅ ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯌꯨꯝꯗ ꯀꯩꯗꯧꯔꯒ ꯂꯩꯔꯨꯅꯤ? ꯌꯨꯝꯗ ꯀꯞꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯕꯗꯨ ꯑꯩꯗꯤ ꯄꯥꯝꯗꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯄꯥ ꯑꯦꯂꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯅ ꯁꯤꯕ ꯑꯗꯨ ꯏꯃꯤꯠꯁꯤꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯦꯊꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯤ ꯕꯤꯁꯣꯞꯅ ꯃꯍꯥꯛꯀꯤ ꯀꯦꯝꯞꯇ ꯄꯨꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯕꯤꯁꯣꯞꯅ ꯖꯨꯗꯤꯠꯀꯤ ꯃꯆꯥ ꯑꯦꯜꯐ꯭ꯔꯦꯗꯇ ꯔꯥꯖꯀꯨꯃꯥꯔ ꯑꯦꯜꯐ꯭ꯔꯦꯗ, ꯑꯩ ꯅꯉꯣꯟꯗ ꯉꯁꯤ ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅꯁꯨ ꯍꯣꯏ ꯌꯥꯅꯤ, ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯕꯤꯁꯣꯞꯅ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯈ꯭ꯔꯦ꯫ ꯅꯪꯅ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯔꯣꯝꯗ ꯆꯠꯇꯨꯅ ꯑꯆꯧꯕ ꯄꯥꯁꯇꯔ ꯀꯌꯥ ꯑꯃꯁꯨ ꯎꯅꯔꯨꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯣꯏ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ, ꯕꯕꯥ ꯑꯦꯊꯦꯜꯅ ꯑꯩꯕꯨ ꯄꯨꯕꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯁꯣꯞꯅ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯅꯪꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯤꯕꯅꯤꯅ ꯁꯥꯡꯈ꯭ꯔꯕ ꯂꯝꯁꯥꯡ ꯑꯗꯨ ꯆꯠꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯣꯏ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯈꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯈꯪꯒꯗꯕꯗꯤ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯑꯃ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯑꯋꯥꯕ ꯈꯔꯗꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯣꯞꯅ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ, ꯅꯪꯒꯤ ꯒꯨꯔꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯒꯨꯔꯨꯗꯤ ꯑꯩꯒꯤ ꯄꯨꯄꯨ ꯑꯣꯏꯔꯝꯕ ꯑꯦꯒꯕꯥꯠꯅꯤ, ꯃꯇꯝ ꯑꯃꯒꯤ ꯋꯦꯁꯦꯛꯁ ꯑꯃꯗꯤ ꯃꯥꯔꯁꯤꯌꯥꯒꯤ ꯅꯤꯡꯊꯧ ꯑꯦꯒꯕꯥꯠꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯂꯩꯕ ꯃꯤꯅꯤ, ꯑꯩꯕꯨꯁꯨ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯕꯤꯁꯣꯞꯅ ꯌꯣꯔꯛ ꯁꯤꯇꯤꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯡꯂꯝꯒꯤ ꯑꯉꯥꯎꯕ ꯃꯤꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯄꯨꯄꯨ ꯍꯥꯠꯈꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯕꯤꯁꯣꯞꯅ ꯑꯦꯊꯦꯜꯗ ꯑꯃꯨꯛ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯁꯤꯇꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ, ꯋꯥꯜꯁꯤꯡ ꯑꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯋꯥꯡꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯤꯄꯥ ꯑꯃꯅ ꯄꯥꯎ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯁꯣꯞꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯣꯏ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯈꯔꯅ ꯁꯤꯇꯤ ꯑꯗꯨꯒꯤ ꯑꯔꯣꯟꯕ ꯄꯥꯎ ꯈꯔ ꯄꯣꯔꯛꯑꯦ ꯍꯥꯏꯗꯨꯅ ꯃꯦ ꯑꯃ ꯐꯥꯛꯇꯣꯛꯇꯨꯅ ꯑꯦꯊꯦꯜꯗ ꯌꯦꯡꯍꯜꯂꯤ꯫ ꯕꯤꯁꯣꯞꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯦꯊꯦꯜ ꯍꯣꯏꯗ ꯃꯈꯣꯏꯅ ꯍꯟꯗꯛ ꯁꯤꯇꯤ ꯑꯗꯨꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯑꯗꯨ ꯍꯥꯟꯅꯒꯤꯁꯤ ꯊꯨꯒꯥꯏꯗꯨꯅ ꯑꯅꯧꯕ ꯁꯦꯝꯕ ꯅꯠꯇꯦ, ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯋꯥꯜꯁꯤꯡ ꯑꯁꯤꯗ ꯑꯁꯣꯟꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯦ, ꯑꯗꯨꯒ ꯅꯧꯅ ꯁꯦꯝꯒꯠꯂꯤꯕ ꯑꯗꯨꯗꯁꯨ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕ ꯋꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯉꯥꯛ ꯁꯦꯜꯍꯟꯗꯨꯅ ꯑꯃꯠꯇ ꯊꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜꯋꯨꯜꯐꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯃꯐꯝꯗꯨꯗ ꯆꯪꯁꯟꯕ ꯌꯥꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯐꯪꯂꯦꯗꯅ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯤ꯫ ꯕꯤꯁꯣꯞꯅ ꯍꯣꯏ ꯑꯁꯦꯡꯕꯅꯤ, ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯆꯪꯁꯟꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗꯤ ꯂꯩꯔꯦ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯇꯪ ꯑꯗꯣꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯥꯟ ꯑꯁꯤ ꯍꯥꯊꯨ ꯇꯧꯕꯗꯤ ꯄꯥꯝꯗꯦ, ꯃꯇꯝ ꯈꯔ ꯃꯑꯣꯡ ꯌꯦꯡꯗꯨꯅ ꯂꯩꯕꯗꯤ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯁꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯄꯗꯒꯤ ꯏꯁꯤꯡ ꯏꯊꯛꯁꯤꯡꯁꯤꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯐ꯭ꯂꯣꯀꯤꯁꯨ ꯍꯤ ꯃꯌꯥꯏꯁꯤꯗ ꯈꯣꯡꯒꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯍꯤꯁꯤꯒꯤ ꯎꯈꯣꯡ ꯑꯁꯤꯗ ꯃꯁꯥꯁꯤ ꯆꯦꯛꯁꯟꯅ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯏꯁꯣꯔ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯔꯣ ꯍꯥꯏꯗꯨꯅ ꯏꯁꯩꯁꯤ ꯂꯥꯎꯅ ꯁꯛꯇꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯑꯉꯥꯎ ꯑꯐꯩ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯃꯍꯥꯛꯀꯤ ꯇꯦꯛꯂꯕ ꯍꯤꯁꯤꯒ ꯂꯣꯏꯅꯅ ꯀꯪꯐꯥꯜ ꯑꯃꯗ ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯏꯅꯧ ꯅꯧꯕ ꯖꯒꯥ ꯑꯃꯃꯨꯛ ꯊꯨꯡꯂꯔꯦ꯫ ꯐ꯭ꯂꯣꯀꯤꯁꯨ ꯃꯁꯥꯁꯤ ꯌꯥꯝ ꯋꯥꯅ ꯍꯤꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯐꯝꯁꯤꯒꯤ ꯂꯩꯕꯥꯛꯁꯤꯕꯨ ꯄꯥꯏꯗꯨꯅ ꯌꯦꯡꯖꯔꯤ, ꯑꯗꯨꯕꯨ ꯃꯐꯝꯁꯤꯒꯤ ꯂꯩꯕꯥꯛꯁꯤ ꯃꯨꯁꯨꯛ ꯃꯨꯕ ꯃꯩꯇꯥꯟ ꯃꯀꯨꯞꯀꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ, ꯃꯁꯥꯁꯤ ꯆꯥꯗ ꯊꯛꯇꯕꯒꯤ ꯋꯥꯕꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯑꯀꯨꯠꯄ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯈꯤꯇꯪ ꯇꯨꯡꯗꯨꯅ ꯂꯩꯕꯁꯤꯁꯨ ꯎꯔꯤ, ꯃꯁꯤꯕꯨ ꯐ꯭ꯂꯣꯀꯤꯅ ꯌꯥꯝ ꯋꯥꯅ ꯆꯪꯁꯜꯂꯛꯇꯨꯅ ꯌꯥꯝ ꯈꯧꯔꯥꯡꯅ ꯂꯦꯛꯇꯨꯅ ꯊꯛꯇꯣꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯇꯨꯅ ꯃꯈꯨꯟ ꯑꯃꯗ ꯃꯩ ꯈꯔ ꯍꯧꯒꯠꯇꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯌꯥꯔꯦꯛꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯅꯣꯡꯉꯥꯟꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯃꯐꯝꯁꯤꯗ ꯎꯔꯤꯕ ꯆꯤꯡꯁꯤꯡꯁꯤ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯎ ꯋꯥ ꯑꯃꯠꯇ ꯍꯧꯗ꯭ꯔꯕ ꯅꯥꯄꯤ ꯉꯥꯛꯇ ꯍꯧꯕ ꯆꯤꯡ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯑꯗꯨꯃꯛ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯁꯥꯁꯤꯁꯨ ꯆꯥꯗ ꯊꯛꯇꯕꯒꯤ ꯋꯥꯕ ꯍꯦꯟꯃꯟꯕꯗꯒꯤ ꯁꯟꯁꯥ ꯁꯥꯗꯨꯅ ꯀꯥꯈꯠꯂꯛꯂꯒ ꯃꯆꯤꯗꯁꯨ ꯇꯨꯝꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯌꯥꯝ ꯋꯥꯅ
ꯍꯣꯠꯅꯗꯨꯅ ꯆꯤꯡ ꯑꯁꯤ ꯀꯥꯈꯠꯂꯒ ꯃꯇꯣꯟ ꯑꯁꯤꯐꯥꯎꯕꯗꯤ ꯌꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯐꯝꯁꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯗ ꯃꯩꯒꯤ ꯆꯤꯡ ꯀꯌꯥ ꯑꯃꯁꯨ ꯃꯩꯈꯨ ꯀꯥꯗꯨꯅ ꯂꯩꯕꯁꯨ ꯎꯔꯤ꯫ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯑꯃꯗꯤ ꯑꯉꯛꯄꯁꯤ ꯎꯕꯗ ꯐ꯭ꯂꯣꯀꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯁꯨ ꯃꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯇꯨꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯒꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯇꯣꯔꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤ ꯃꯃꯥ ꯇꯣꯔꯕꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯐꯝꯁꯤꯗ ꯎꯕꯥꯒꯤ ꯅꯨꯄꯤ ꯃꯥꯏꯒ꯭ꯔꯦꯠꯁꯨ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯇꯣꯔꯕꯤꯗ ꯂꯒꯔꯊꯥꯅ ꯍꯟꯇꯛ ꯑꯆꯧꯕ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯣꯔꯕꯤꯅ ꯃꯍꯥꯛꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯅꯤꯡꯊꯧ ꯍꯦꯔꯜꯕꯨ ꯍꯥꯠꯇꯣꯛꯇꯕꯤꯗ ꯃꯐꯝꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕꯒꯤ ꯑꯁꯣꯏꯕꯗꯨꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯇꯣꯔꯕꯤꯅ ꯃꯗꯨꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ, ꯃꯗꯨꯗꯤ ꯑꯔꯥꯟꯕ ꯊꯕꯛꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯃꯗꯨꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯍꯦꯔꯜꯕꯨ ꯆꯦꯟꯈꯤꯕꯗꯨꯅꯤ, ꯑꯗꯨꯒ ꯑꯦꯁꯇ꯭ꯔꯣꯏꯗꯄꯨꯁꯨ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯣꯔꯕꯤꯅ ꯑꯃꯨꯛ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯒꯔꯊꯥꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯍꯥꯏꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯔꯤ꯫ ꯃꯥꯏꯒ꯭ꯔꯦꯠꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯈꯪꯍꯟꯅꯤꯡꯂꯤꯕꯁꯤ ꯂꯒꯔꯊꯥꯁꯨ ꯃꯤꯅꯤ, ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ, ꯑꯗꯨꯒ ꯁꯤꯡꯍꯥꯁꯟ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕꯗꯒꯤ ꯍꯥꯟꯅꯒꯨꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯋꯥꯐꯝꯁꯤ ꯅꯪꯅꯁꯨ ꯈꯪꯉꯝꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯇꯣꯔꯕꯤꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯥꯏꯒ꯭ꯔꯦꯠꯇ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯐ꯭ꯂꯣꯀꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯁꯤ ꯃꯁꯥꯁꯤ ꯆꯣꯛꯊꯕ ꯌꯥꯕ ꯆꯣꯛꯊꯔꯕꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯌꯧꯔꯛꯂꯤꯕ ꯃꯐꯝꯁꯤꯅ ꯃꯩꯒꯤ ꯆꯤꯡꯅ ꯄꯣꯛꯈꯥꯏꯈꯤꯕꯒꯤ ꯂꯩꯅꯨꯡꯒꯤ ꯃꯊꯤ ꯃꯀꯨꯝꯅ ꯆꯥꯏꯔꯕ ꯃꯐꯝ ꯑꯃꯗꯅꯤ꯫ ꯃꯐꯝꯁꯤꯕꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯖꯔꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯨꯗꯤꯃꯨꯛ ꯊꯤꯖꯤꯟꯗꯨꯅ ꯃꯁꯥꯁꯤ ꯃꯈꯨꯠꯅ ꯉꯥꯛꯄꯗ ꯃꯈꯨꯠ ꯑꯁꯤꯁꯨ ꯑꯃꯨꯛ ꯐꯛꯀꯥꯏꯗꯨꯅ ꯁꯣꯛꯂꯤ꯫ ꯃꯁꯤꯗ ꯏ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ꯫ ꯈꯣꯡꯆꯠꯁꯤ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯋꯥꯇꯔꯐꯣꯜ ꯑꯃ ꯌꯧꯔꯦ꯫ ꯐ꯭ꯂꯣꯀꯤꯁꯨ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡꯁꯤ ꯌꯦꯡꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯖꯒꯥ ꯑꯁꯤ ꯌꯥꯝ ꯏꯪꯕ ꯖꯒꯥ ꯑꯃꯁꯨ ꯑꯣꯏꯕꯗꯒꯤ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯇꯨꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯍꯧꯖꯤꯛ ꯏꯁꯤꯡꯁꯤꯒꯤ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯏꯁꯤꯡꯁꯤ ꯍꯪꯀꯠꯅ ꯆꯦꯟꯕꯒꯨꯝꯁꯨ ꯎꯔꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ, ꯃꯍꯥꯛꯅ ꯎꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯖꯔꯤ꯫ ꯏꯁꯤꯡꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯏꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯃꯆꯤ ꯄꯥꯟꯕ ꯃꯤꯑꯣꯏ ꯑꯃ ꯊꯣꯛꯂꯛꯄꯁꯤ ꯐ꯭ꯂꯣꯀꯤꯒꯤ ꯃꯃꯤꯠꯇ ꯎꯔꯤ꯫ ꯃꯁꯤ ꯎꯕꯗꯒꯤ ꯐ꯭ꯂꯣꯀꯤꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝ ꯍꯥꯏꯕꯗꯨ ꯌꯧꯔꯦ, ꯑꯩ ꯌꯥꯝ ꯄꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯎꯕꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯌꯣꯛ ꯁꯤꯇꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯎꯕꯥꯒ ꯕꯤꯁꯛꯀꯅ ꯂꯥꯛꯄꯗ ꯑꯥꯏꯚꯔꯁꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯒꯤ ꯈꯣꯡꯒꯤ ꯈꯨꯠꯂꯥꯏ ꯈꯔ ꯁꯦꯝꯕꯤꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯥꯏꯚꯔꯅ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯕꯗꯒꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯥꯡꯕ ꯑꯁꯤꯗ ꯃꯌꯥꯝꯕ ꯎꯕꯥ ꯍꯣꯏꯅ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯚꯔꯅ ꯉꯥꯛꯇ ꯉꯥꯏꯈꯣ, ꯑꯩ ꯅꯣꯏꯗ ꯁꯣꯏꯗꯅ ꯎꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯩꯅꯥ ꯑꯁꯤ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯎꯕꯥꯒ ꯕꯤꯁꯛꯀꯁꯨ ꯑꯥꯏꯚꯔꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯆꯃꯝꯅꯕꯗꯒꯤ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯚꯔꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯕꯗꯨꯅ ꯁꯣꯏꯅꯥꯏꯔꯕ ꯃꯈꯣꯡ ꯑꯁꯤ ꯌꯣꯠꯅ ꯎꯞꯁꯟꯗꯨꯅ ꯎꯕꯥ ꯍꯣꯏꯗ ꯊꯥꯡꯇꯣꯛꯇꯨꯅ ꯎꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯚꯔ ꯑꯁꯤ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯅꯍꯥꯟꯈꯩ ꯂꯦꯞꯄ ꯌꯥꯗ꯭ꯔꯕ ꯈꯣꯡ ꯑꯁꯤ ꯉꯁꯤꯗꯤ ꯌꯣꯠ ꯎꯞꯈ꯭ꯔꯕꯅꯤꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯅ ꯍꯦꯛ ꯍꯤꯡꯉꯛꯄꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯦꯞꯄ ꯍꯥꯏꯕꯗꯨ ꯉꯁꯤꯅ ꯑꯣꯏꯔꯤ꯫ ꯑꯥꯏꯚꯔꯒꯤ ꯃꯑꯣꯡꯁꯤꯗ ꯃꯌꯥꯝꯕ ꯑꯅꯤꯁꯤꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ꯫ ꯑꯥꯏꯚꯔꯅ ꯃꯌꯥꯝꯕ ꯑꯅꯤꯁꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯥꯡꯗ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯇꯨꯅ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕ ꯃꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫